Akaswani Imphal Ningthoukhongjam Suni na pau pazari ahanbada maroiba pau. Rajya Sabha gi MP Ningthou Leishimba Sanajawna Imphal Jiribam Railway Project ki thabak athuba matamda loishinaba Kendra Sarkar gi pungning chingsinkhre. Kuntramari suba Manipuri Law Numit ngasi pak sana pangthoknake. Security Force na Rajya sigi tongan mafamdagi aina yadaba lupani gi miyoi taruk phare miyoi mari dagi heroin powder ni chingnaba kilogram ama hena phare. Manipur dasu hanagi Pradhan Mantri Rajiv Gandhi gi marphumathoi shuba mapok kumon Sadbhavana Divas ngasi pangthokhi amasong NDA gi Uparashtrapati gi mirep CP Radhakrishnan ngasi Parliament House da ma ki mirep se pisinkhre. Rajya Sabha gi MP Ningthou Leishimba Sanajawna Imphal Jiribam Railway Project ki thabak athuba matamda loishinaba Kendra Sarkar gi pungning chingchinkhre. Rajya Sabha da ngasi MP Sanajawna special mention oina puthoktuna Kendra Sarkar gi pungning chingchilladuna hai Imphal Jiribam Railway Project asigi Jiribam Khongsang section kilometer 55.3 ki thabak mapung phana loishinduna 2012 digi mathok tawba hokre. Adubu lemhauriba section sing haibadi Khongsang None ki kilometer 19.25 amasung None Imphal ki kilometer 13.0 ani sangba rail lambi asi hauzik loishindana leire. Mangna hai Rajya sigi national highway singda ban blockade tawba nam haduna sel mumgi thabak singi mathakta nongju thada lambi asigi mafam kayada chingning khaibagi thokdok toina thokpana nongmada tangai fadana changba polam sing Imphal tamna pusilakpada sauna apanbo ohale. Ningthou Leishimba Sanajawna hai Our national highways are prone to mud and landslides during the rainy seasons, which hampers the movement of good trucks carrying essential commodities in the state. So, the speedy completion of this railway project will be the only solution for all this inconvenience. I therefore draw the kind attention of government to start the construction work also from Imphal and so as to speed up the project. As of now, the construction work is being progressed only from Jiribam side. Therefore, two-pronged approach for construction from both sides will give the required impetus to move the construction works towards a speedy completion. Otherwise, it will take another 2 or 3 more years to complete the project. Kuntramari suba Manipuri Law Numit ngasi pak sana pangthoknake. Manipuri Law na Bharat Sangvidhan gi Nipan suba schedule da chankiba numit asibu ningsingduna tongan ba loop singa numit asi pangthoknake. Mapungoiba thauram Manipuri Language Day State Level Celebration Committee na Rajigi Art and Culture Bibhag amasung Directorate of Language Planning and Implementation ga punna sinduna Imphal gi Palace Compound da laiba Manipur State Film Development Society gi auditorium da pangthoke. Thauramadu da saruk yaraduna Hanagi Kendra gi Shiksha amasung mapal thauram Rajya Mantri Dr. R.K. Ranjan Singh na hai Manipuri lol hinganduna thamnabagi damakta aikoi pumnamangna matam chupada yumthong kuding de lona si mapung phana sijinabiba tangai phade naha singna amaga wari watai sanabada yariba makai imalon da sananaba honarchi seitagi lamda su seita kar singna Manipuri lol bu chakhotna bu honabiyu mairoi sing bu takpi tambibagi Manipuri lon da takpi na bu honasi masina aikoi gi masak takpada chauna mating oigani Sri Ranjan na hai lona man mangtharakpagi maramama oiriba asi lona dubu ngangliba miyoi lona sibu thausa bidaba matamdani aikoi pumnamakna Manipuri lon bu yokhatnaba matam pumnamakta honase thormadu da hanagi Kendra gi Griha Rajya Mantri amasung Celebration Committee gi Chairman Professor Maijurung Kamson hanagi Lok Sabha Sadasya Dr. T.H. Mainya amasung Manipur gi hanagi Art and Culture gi Mantri Dr. M. Narasingh Sarukyake Amarom da Directorate of Language Planning and Implementation na Manipuri Law na Bharat Sangvidhan gi Nipan suba schedule chankiba sahi kuntramari suba ningching thawra Manipuri Law gi numit Directorate asida pangthoke. Manipur People's Party na Manipuri Law na Nipan suba schedule chankiba numit ki thawram dol asigi mayai loisang da pangthokre thawram asa dol asigi makok tongba miyoi sing amadi karmi sing sarukyaki haire. All Manipur Students Union MSU na chinduna numit asi Manipur University gi Commerce Department na pangthoke. Mitai irol iek loina shilol apun balup kangleipak milal na Manipuri lon gi numit milan gi mayai loisang da pangthokre. Kaksing jila da su machasanu kaksing na sinduna numit asigi thauram kaksing lawyai lambi da leiba Grace Cottage Cultural and Educational Development Foundation da pangthoke. Thauram asigi sarukama oina N Birohini Devi na Manipuri lol da purakliba haiba asigi matang da wangangke. Tabiriba pawasi Akaswani Imphal dagini.
Security Force na Imphal West Zilla gi Tauthong Khunau da thiba humu gi thabak chathabada KCP FM L gi mioi ama Tauthong Khunau manakta leiba Khudaiban lampak gi fare hairi police ki paun hai pharaba mioi asi micham miyam dagi namduna sel khaibada chenaba amadi namduna mi phaduna senpham kya lobadu chenai hairi atopa thogdok amada Zilla asigi Lamphel Employment Exchange Office mayad achat ok sing check tobagi makha taba khongthang oina Kakching Jilla gi Tangjing Khunau makha lekai dagi KCP MFL gi akphagat Miyo ani phagat pangam ki miyo ani asi tampaki tongan mafam singda micham miyam dagi namduna sel khongot pada chenaba miyo ni hairi amarom da Jilla asigi minu thongda achat ok sing check tobada loop asimaki miyo amasu fare hairi miyo asi karbar macha toba miyo sing amadi micham miyam da demand letter sing pisinba amadi aki akang pon bada chenai hairi Security Force ki apunba kangbu amanasu Imphal West Zilla gi awang khunau sabal lekai amasung Imphal East ki pangai lairam mapal da thiba humagi thabak chataki maduda KYKL gi mioi ani fakhi haire maraga sida Kakching Jilla gi wabagai lamkhai da Manipur Police na mioi mari dagi heroin powder ni chingnaba kilogram ama hena fare hairi police ki pauna hai mioi mari asina tongan ba sapon ke marputra mathoida heroin ni chingnaba powder asi haptuna bolero amada purakki bani faraba mioi singa du polam singa siga loina makha ta ba thabak lokhatnaba mari na police station da sinakre hairi Hanagi Pradhan Mantri Rajiv Gandhi gi marphumathoi shuba mapok kumon Sadbhavana Divas da ngasi Manipur gi Congress luchingba sing amasung karmi singna leikhidraba luchingba sigi mafamda ikai khumnaba utkre Manipur Pradesh Congress Committee na sinduna Imphal gi BT Road ta laiba Congress Bhavan da ngasi ayuk pangthokpa thauram amada dol gi President K Mega Chandra amasung hanagi Mukhya Mantri amadi CLP luchingba Okram Ibobi Singh luchingduna Rajiv Gandhi gi photo da laikat ki Tungda Communal Harmony amasung National Integration ki pauzal puba bike rally amasung Congress Bhavan dagi lamthaki Paumising da wangang bada CLP luchingba amasung hanagi Mukhya Mantri Okram Ibobi Singh na hai Sure da building khara yenga or lambi khara yenga India chakhole haibi yaroi khungkhong da leiba praja sing gi schemic loan moi gi standard of living moi gi fibon se phagatri bhaudi akoi India chakhole haibi yaroi na Rashtrapita Mahatma Gandhi ji na haibi ramne adu mahakna local body haibi tare rural area ki panchayat natna singi autonomous district council sis natna urban local body bhauba shakti piba darkar woi haina mapi matamda panchayat da hauram adu urban local body da hauram nupi singi reservation 30% piba hauram Rajyapal Ajay Kumar Bhalana ngasi Bisnupur Jilla gi headquarters da Lamangdong Ima Kathil Sangakre Thormaduda MLA Govindas Konthaugjam Jilla Adugi Deputy Commissioner Pujay Langbam amadi Superintendent of Police Khetrimayum Ravi Kumar official sing amasung micham miyam saruk yaki masigi tungda Rajyapal na Bisnupur amasung Kakpobi Jilla gi lonaba mafam da laiba Sadhu Chiru waterfall da chatki mafam adu Rajyapal na waterfall adu yengki Sadhu Chiru village authority ki mihut kangbu sing na Rajyapal bu taramna okki amasung Tourist sport asida miyamna mahausa gumna sangthok sangsin yanab sinbiyu haina aiba sirol amasu Rajyapal da pisinki Ani subat tadui taco festival of Himalayan crocodile New Rop Jaimeng Lake Kangpupi Jilla gi Thonglang Atongba Liangmai Naga village da ngasi pangthokre festival asi Manipur Sarkar gi Directorate of Environment and Climate Change ki makada Bena Jameng Joint Development Committee na sinbani Thormadu da hanagi Mantri Awongbong Nyumai na hai Mausa Lairenbina Aikoi Mayokta Laikrabadi Aikoi Male Maste Hingbangam Loi Masigi Damak Aikoi Akoibigi Pipa Masik Ngak Sienba Masungkan Bagi Mathau Tai Thormadu da hanagi Lok Sabha Sadasya Manisara Namaina Phongdokibada Zaimeng Pat Asina Aikoi Hingnabagi Lambi Achoba Tengbang Oire Maihorol gi Pat Asina Tongan ba Mahausa gi Potok Sing Miyam da Phangali Masina Miyam gi Hingnabagi Lambi Oiduna Lakli Thormadu da Liangmai Naga Council gi President R Machun Tawboi Saruk Yakki Kakching Jilla da ngasi Malemgi Malaria Nimit ka mari lenana thormama pangthokre Jilla asigi kairak mayai lekai da District Health Society amadi National Vector-Borne Disease Control Program na punna sinduna Malaria and with Unreach Reimagine Reignite haiba wakhalonda pangthoki thormasida District Mission Director amasung Kakching Chief Medical Officer Dr. Thaudem Rajen na chingba miyo kya saruk yaki thormasida kairakki manungda laiba asa sing Anganwadi worker Jilla asigi haksel bibaki miyo sing amadi khunja sing saruk yaki Ukhrul Jilla gi Uangtang da ngasi malaria dengue amasung Japanese encephalitis sandorakpa thingnabagi matangda miyambu khanganbagi thaurum ama pangthokre
District Health Society amasung National Vector-Borne Disease Control Program Ukrul na sinba thauram asi maruaina jila asida dengue nanaba miyoising thengnabadagi pangthokibani ngarang khakta dengue nanaba miyo ani thengnaki thormada saruk yaradun District Malaria Officer Dr. Grace Pamraifi na hai miyamna yumgi akoibada luna nana thambiduna dengue amasung atai vector-borne laina sing sandoraktanaba honasi kariguma miyamna kangna chikpagi nare haiba khalabadi kudakta test tawthokpiyu sarkargi hospital sing da lemna test tawbi kudong chaba piri Thobal Jila ki Khangabong New Market ta numinini chathagadaba Rural Roots Market ngasi hogdokre Manipur State Rural Livelihood Mission Thobal City Block ki makhada semba self help group sing Federation Yainubi Cluster Level Federation na thormasi sinbani Rizal Institute of Medical Sciences RIMS Imphal gi Psychiatric Ward nauna mapam hongdoktuna hanigi COVID ward oiramba gym khana manakta ngasi sangakre thormasi RIMS ki Director Professor G Sunil Kumar Sharma na chingba hospital asigi makok thongba miyoi sing faculty member amadi staff sing saruk yakki ki ho manadagi langsungbogi matangna numit 10 gi training program amang asi Thobal jila gi KVK Thobal hogdokre Rajya Sarkar na ICR Atari Zone 7 Uniam Meghaloi gi makhada laiba KVK Thobal na sinuna pangthopa thoram asida ki ho manadagi karamna lang puthokani habigi matangda tangkak naina takpi tambi bagi thoram pangthokani training asi gi sarugama oina lawmi singbu Imphal gi Central Agricultural University puduna chatkani haire Apun bakundrak pam kendra tengbang lomna khamen loki thok doctor laiki drama mioi taragi imung manungi mioi singda omlak subu oina pension amadi phi sanaba kol pidun ikai komna utkre yumnam khunok do pangthok kiba thoram adu da loop asigi maroi ba mioi kaya amadi laikai gi ahlaman sing saruk yaki Akashwani Imphal degi pau tabiri India gi Uparashtrapati gi Mirep CD Radhakrishnan ngasi Parliament House ta maki Mirep se pisin kre Mirep se pisin baduda Pradhan Mantri Narendra Modi Kendra gi Mantri Singh Amit Shah Rajnath Singh JP Nadda amasung Kiran Rijiju amadi LJPR gi Chirag Paswan JDU gi Rajiv Ranjan Singh amasung NCP gi Praful Patel amadi India da yauriba dol sing luchingba sing saruk yaki Mirep se pisin ringai mamangda CP Radhakrishnan na Parliament House Complex ta laiba Pernasthal da Bharat ki saknai raba luchingba sing amasung Freedom Fighter sing gi mapamda Shraddhanjali katki Uparashtrapati Mikhal mathang thagi mapanda pangthokani Hauzik sanabagi pau Mangsatabam Premananda degi Chama Kuntra Mari Suba Indian Oil Duran Cup King ngasi aniswa semi-final match ta Kolkata da Diamond Harbour FC ga Imami East Bengal FC ga sanari Pausna falto fawda team animak panjat amata chanaba ngamdri ngasi ga thoiba aduga Northeast United ka tha sigi kulumdoida final sanagani Thobal District Olympic Association na sinduna jila asida pangthokadaba ahanba District Olympic Games testing ni kumwa kuntaruk ki organizing committee semkre September kumari dagi kunipal fawba chathagadaba games asida tongan mafamda masana kunda sanoi sing athoi hen tanagani hiramasigi matangda ngasi Thobal jilagi Deputy Commissioner Khana Kamai Nasafti oiduna DC gi conference hall da mifam amasu pangthokhi Tamenglong Football League lising ni kumwa gi ngasi sanakiba taruksuba league match da Duithalong FC na Amana FC bu panjil ahum ani da thoikre atopa match amadana Khopilong YC na Topangsa FC bu panjil ani amada thoiki hayengi ahanwa match da Bulls United amadi Falong YO sanagani Kunthatret suba National Yogasana Championship lising ani kumwa da saruk yanaba amadi Tramathoi suba International Yogasana Championship lising ani kuntruki trial selection gi namak Manipur gi yoga athlete kuntrataruk amadi team official mari gi ming lauthokre Manipur Yoga Society ki Cherol mana hai khalaba sanoi singna thasi kumapan dagi kuntramathoi fawba Maharashtra gi Nagpur da pangthokadaba kuntratret suba National Yogasana Championship lising ni kumunga da Manipur gi maut sinduna saruk yagani Kazakhstan da chathariba Asian Shooting Championship ki mita taragi Air Pistol Mixed Team da Bharat ki jura Saurabh Chaudhary amasung Suruchi Inderna senjengi takaman lawkre Hausi fawda championship asida Bharat na tongan masa singda punna sanagi takaman taruk lupagi takaman manga amasung senjengi takaman ahum lawbang ngamle Suni Aroibada maroiba pau amuk Rajya Sabha gi MP Ningthau Leisemba Sana Jawbana Imphal Jiribam Railway Project ki thabak athuba matamda loisinaba Kendra Sarkar gi pungning jingsinkre Kuntra Mari Suba Manipuri Lol Nimit ngasi paksana pangthoknake Security Force na Rajya Sigi tongan mafam dagi aina yadaba loop ani gi mioi taruk fare mioi mari dagi heroin powder ni chingnaba kilogram ama hena fare Manipur dasu hanagi Pradhan Mantri Rajiv Gandhi gi marphumatoi suba mapok kumon Sadbhavana Divas ngasi pangthoki amasung NDA gi Uparashtrapati gi Mirep CP Radhakrishnan ngasi Parliament House ta mahaki Mirep se pisenkre pauloi jare